Kangpokpi district laiba kuki kaya mayum Thadoktuna safagadaba mafamda lanjenaba haukhre. Kuki amasung tangkhul naga singgi marakta muknabagi chang wangkhalakpana maram oiraga Manipur lenga ki maikaidagi Kangpokpi district ta curfew thamjinkhrabasu tangkhul naga singna landa satharakadra haina mi paiba fawbadagi Kangpokpi district ta laiba kuki khul kharadi ahal oiraba asonba sing amadi pikliba angang sing safagadaba mafam singda thaidoknaba haure hairi pause sina phangba pawgi matung inadi Kangpokpi district ki manung chanba Changaubung village ta laiba ahal oiraba amadi angang sing ngasi ayuk masa masa gi khul sing Thadoktuna safagadaba Kangpokpi town gi area da sangjafam lauduna laikhre hairi kuki amadi tangkhul naga khulai paiba singi marakta matam amada hekta khut thoknarakpa yai haina singnaba laibadagi khunja sing adu safagadaba mafam singda hongdokna khibani hairi April 15 da CM Banglo tamna lengakta miyamgi aroiba wahang hangba khongchat chatkadauri Manipur lengakna kokomi da wari sananaba chebau pirakpa leirabasu hojik oiriba fiba masida lengaka wari sananabagi firep laite haina kokomi gi maikaidagi phongdorakli loinana lakliba April 15 da CM Banglo tamna lengakta miyamgi aroiba wahang hangba khongchat ama chatkadauri lamphel da leiba kokomi gi office ta ngasi pangthokhiba pawgi mifam amada kokomi gi wangangloi nahakpam santana Mathaki wafam asi phongdorakpaga loinana hayeng pangthokadariba khongjom de tharamda lengaki official amadi BJP ga chatminariba khudingmakta thamliba boycott hongdokpa laite maramaduna lengaki lusingba singna khongjom de gi tharam yauna balakpada miyamna lambida thatuna democratic oiba kholau laubiu hainasu mahakna appeal tawrakli mahakna makha taraduna lengak asina trong laubida thokhiba thogdoga sigi achumba wayal ngasi fawbu puthoktri TM Kasom village manakta kuki militant singna nomai kapsinduna tangkhul misam ani hatpada chenaba sing faduna ahakpa sairak pigadabani haina lengak asida taksinduna lakli adubu ngasi fawba lengak ki maikaidagi positive oiba response amata pidana leiri asigumba lengak asigi thoksadaba maong asida khoisaunaraba lamdam asigi miyamna achumba langla langjil puthokpiu haiduna makhal makha kyagi khongjang changsinduna lakli masida natana miyamna democratic oiba khongjang changsinbada Manipur police ki miyoi singna miyambu namthanabagi pandamda hospital da tear gas cell kapsinba amadi khongjang loising phaduna phu saiba tarokliba asi makha tana tawbiganu amadi Manipur gi hojik oriba phibam asida miyamgi apambagi wangmada thabak tawriba lengak asiga kokomiga wari sanabagi firep loba leitri hainasu nahakpam santana phongdorakli April 15 da chatkadariba lengakta miyamgi aroiba wahang hangba khongchat asida lamdam asida leiriba phurup kanglup sing tongan tongan ba loop club meirapaibi sing yauna miyamna saruk yabina ba appeal tawrakli kokomiga loinana miyamna changsiliba democratic oiba khongjang sing asida lengaga sina kanagumba masak thokpa thabak amata tawbagi mami taraktabaga loinana miyamgi kholaw sing bulengak pariba phamnaiba singa miyamga samnaraktabagi mami sauna tarakpana maram oiraga miyamna matam sangna ihau irang tawduna lakpa asigi akaknaba potfam ama waroshin ama laknaba hotnabada aroibo oina miyamna hangduna lakliba wafam sing kokomi amadi miyam puna saruk yaminaduna amuktada maikai khudingki miyam puna matam amatada haudokminaduna mayek sengba wahang khara hangnabagi damakta miyamgi oiba khongchat ama satuna arepa ama khangdoknaba hotnaminasi loinana lengaki mafamdagi namduna pakhum lauraba matungda aikhoigi thabak makha paikhatminanaba hotnaminasi hairakli Tronglaubi thogdoktagi nauhonana chaklakhiba mai muthatpa ngamdri khongjang kaya sangsinari makha tana sangsilakadauri lengakna Manipur police ta Ahenba power Pikhre kumjali singaniga kunga humdoi me ahumdagi haurakhiba irangna Manipur pumba mai saktuna miyoi kaya sikhiba amasung kaya amana lanjenaduna leirakpagi waroshinama purakpa ngamjingai tha asigi tarug amasung 8 kilonaba ahing nongyai matungda Tronglaubi thokhiba thogdokta pikliba machin manau ani hatkhiba thogdokki nahongnana haurakhiba irang hena kankhalakpagi mami tari maikai kya da shutdown tawraga kayadana makhal makha kya gi khongjang paksana sangsinari makha tana hena akanba khongjang kaya sangsingadabagi ngainaduna leinari maragasida Manipur lengakna UAP Act 1958 ki section 43A gi makhada Manipur police ki Ahenba power Pikhre Ekasigi makhada head constable natraga havildar dagi hauraga mathak thongba rank ki civil amasung armed police personnel singna chingnaba miyoi faba Chingnaba mafam search tawbagi ayaba Pikhre
Chahi ahum phazilaklaba Manipurgi irang asi loisinduna tangdu laitaba puraknaba Manipurda lakiba anauba lengaga sina kana hotnarabasu penadraba miyamgi kholaudi lefhanba ngamdri Tronglaubi thaudok yaningde angang hatpa chairak piu Manipurdagi Indian Army lautho haiba demanda amukona lusingba lup mangana leptana sangsilakpa miyamgi rally ngasi su chathaki Ngasigi khongchat adu kongba dobi lampaktagi horaklaga wangkai kaithel asangbi fawba maitai khakta natana kabui proof ki miyoi kaya amasu saruk yaraga chatki All Manipur United Clubs Organization amuko Manipur Students Federation MSF Poirei Leimarol Mairapaibi apunba Manipur All Manipur Women Voluntary Association amadi Committee on Human Rights na sinduna miyam galonya na sathariba rally eduda aikhoi gi leibak aikhoi na nga kadabani Manipur gi apun masaktam kaiba yaroi proxy war tawduna angang hatpa yaroi amadi Go Back Indian Army haiba kholaw kaya lawki lamdam asida thokliba irang asigi matangda India lengakna manada hapte masida natana suda leiriba kuki militant singda Ahenba power piduna lamdam asi macheta na thugaina bahotnari lonya state asida leiriba mipung khudingmaksu khungjang asida saruk yafam thoi miyoi kharana khungjang jangsilaga miyoi kharana yengbagi thabak Thadoktuna lamdam asi kanana bahotnabada aikhoi pumnamaki thodang lei haibasi aikhoi pumnamakna khangpham thokpani Misam hatpagi thaudok khudingmak akanba moongda condemn tawi loinana hayeng pangthoknaba thaurang tawriba khongjom degi thauramasida aikhoigi layoi khraba ipa ipu singi mafamda mareibak majati bu nungsiba ngamdraba lusingba singna leikidraba thauba singi mafamda leisu katuna ikai khumnaba utpagi mathau taribra haina su phongdokhi amaromda khongjang jangsinba da security force singna thatuna thamniba mafam sing namkhaiduna chatnaba honabada security force singi maikaidagi miyamadu laksinana ba honabada tear gas cell kaya kaptuna miyam adu tankhai wakat khongchat adu da state terrorism gi thawong lepu terrorist singna misam miyam hatpa lefalu India gi proxy war khudakta lepu Go Back Indian Security Forces haina thaba placard sing paikhi Wangjing the Chief Minister na video office hangabagi mayokta horakhiba miyam maraktagi ama nongmaina kapkhiba amasung gari thugaikhiba mayokta NHRC da wakatkre hawkhiba tangkon mathoida Chief Minister Y Khemchana lusingba NPP amasung BJP gi MLA khara yauna BJP Manipur Pradesh ki President phawbana saruk yaduna video office ama sanga khiba thoramgi mayokta tronglaubi amasung gemlon da misam sing hat khiba gi horakhiba khushaunarba miyambu security force na laksinana bahotnabada nongmaina kapada masagi chahi 38 lom suraba Elangbam Nilvir kauba miyoi ama mabukta nongmaina panduna sokan kiba amasung wangjing tekcham lekai dagina kayen bikhok taba lambi paringi nakalda khamduna thamba gari macha sing thugairam bagi mayokta National Human Rights Commission da wakat khre wakat asi uripok ningthogjam lekai dagi ningthogjam thanil kauba miyoi amana complaint oiduna ngasi New Delhi da INA gi GPO complex ta leiba Manav Adhikar Bhavan Block C da office oriba National Human Rights Commission da complaint report ama file tawkhibani hairi mahagi complaint report asida police amasung security personnel singi maikaidagi unlawful oiba moongda ahenba pangal sizinaduna tear gas amadi nongmai maru kaya kapkhi loinana gari masa sing thugaiduna amang ata thoon batanatana nongmai maru na fawa kapsinki thawong sing asi thodok tholiba mafam sing aduda leiba micham sing da sathaba terrorism gi thawong ni amasung khunja sing gi punsibu khudong thiba mayok nahanbani haibaga loinana security personnel sing gi thawong sing asi leibak asi gi constitution a piba miyam gi fundamental rights sing khongaw na bani haina su phongdok ki hairi thawong asina constitution gi article 21 a piriba right to life and personal liberty article 300A na piba right to property busu khongaw na bani maram asina thodok asida senari basingi mathakta mahakna file tawriba complaint report asigi matung ina cognizance lawbiu High Court of Manipur gi sitting judge amana lusingba independent judicial inquiry ama khudakta satha hanbiduna thodok singa si matau karam na thoan khibano haiba yauna akupa maram sing thidok hanbiu thodok singa sida senaba personnel sing hakthengna masak khangdoktuna makhogi mathakta legal amasung disciplinary action lawkhatpiu akayatoi mayoknaba victim singna phangliba pukning wakhal gi awaba sigidamag yenglaga matik sawa compensation pibiu amasung asiguma thodok singa si matungda amuk hana thoktanaba security force singna direction pibiu haijakhibani hairi complex asina ngasi National Human Rights Commission da file tawkiba report asi commission gi maikaidagi diary number 7904 IN 2026 ki makhada receipt tawre haibagi aiba chirol amasu pirakhe haire